ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ MLA ꯃꯤꯅꯤꯁꯇꯔ ꯈꯔꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯃꯤꯁꯟꯅ ꯀꯦꯁ ꯂꯧꯈꯠꯂꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯤꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯁ꯭ꯇꯦꯠ ꯄ꯭ꯂꯥꯅꯤꯡ ꯕꯣꯔꯗꯁꯨ ꯑꯣꯏꯔꯤꯕ MLA ꯔꯥꯃꯦꯁꯣꯔꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯌꯦꯛꯀꯕ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟꯖꯪ ꯆꯪꯁꯤꯟꯖꯔꯕꯁꯨ MLA ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯗꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ ꯏꯝꯐꯥꯜꯗ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯗ ꯐꯣꯡꯈꯤꯕ ꯑꯃꯁꯨꯡ MLA asina drug ka mari leina phongdokiba wafam sing tongan tongan ba headline sing gi makada atopa pawsi ahum na phongkiba gi matakta social media gi e pawgi electronic version desu phongdoki happy ki matak da Manipur Human Rights Commission MSRC na sumoto da case amar register tawduna lawkre commission na lokar kiba case atu ki number 4 of 2021 ne case asigi Manipur lenga case special secretary home amasung director general of police DJP Manipur Board respondent sing oina council ka makoi ki mathakta lokat bane loina na commission ki active chairperson Khaidem Maniki Goram na tha asigi taruk ta chathaki ba proceeding na sitting MLA amuk oibadana tana lenga ka sigi thodang leiba post amasu pariba MLA amana MLA sing minister sing khaktana tana police officer sing mathakta tawrakliba allegation sing asi yamna serious oiba amani haina lobadagi commission na intervene taunanabagidamak case asi lokhatpani haire maramdi drug menace asi human rights khongaunaba thong amu oibedanatana apunbagi oida yenglubasu lepak asi citizen singi human rights ta singnaba mioi amage health amasung privacy sokan badanatana Manipur gi miyamda sokalle haire maramasina case asi protection of human rights act 1993 ki section 12 ki makada sumoto na lokhatpani haibaga loina pause sing da phongkiba pausing adugi matangda examine taunarabagidamuk Manipur lenga special secretary home amasong director general of police DGP da khangan gibaga loidana mathau daba inquiry investigation chatharaba madugi report amma commission asida mathang thagi manga phawbagi manungda pikhalaknaba direction pikhe atopa pau amadana handloom and textiles directorate ki recruitment process rule gi wangbada chatharabra Manipur lenga ki makhada leiriba loisang singi manungdagi kharana magi department sinda tangai fadana mathau tarabani aiduna tongan ba posting direct recruitment basis ta pangthokna bage thabak lokhon rakbasing gi manungda yawriba directorate of handlooms and textiles na masagi post tara ki apun ba mioi kunma launa bage sa tharkli ba thabak ta hanadagi chanaduna directly ba Manipur lenga ki chana kanglon singi wangmada chatharabra haina circle kharadagi hangna rakle pawasina haibada Manipur lenga ki directorate of handlooms and textiles se mai kaidagi mamang thagi kuntareta directorate asigi tongan ba post taragi apan ba mioi kun manga launa bagi notice ama thorake notice asigi number establishment 21 SNT 2018 ni haire notice asu Manipur lenga ki mai dagi direct recruitment basis the directorate asigi tongan ba posting recruitment pangthok luna bagi damak March kuntaru lisingani kunmathoi da pirakiba letter number SL 1010/12 2021 TCNI sigi matung inani aina so phongdoke March kuntare lisingani kunmathoi da thokiba notice adugi matung na directorate asigi dama recruitment pangthokani haiba posting na instructor brass and bell metal ki post ama supervisor carpet ki post ama skill artisan dam doll and toys ki post ama skill artisan dam pina ki post ama skill artisan dam wood carving ki post ama skill artisan dam bamboo and cane ki post ane grade 4 pion chowkidar MTS ki post mapan stenographer personal assistant steno typist grade 3 ki post ama LDC ki post tarit amsung driver light ki post amaga punna post kun mangane apun post masing asigi manungda unreserved ki post na taraga mapan oiraga scheduled tribe SD amsung OBC ki mitai gina mathang sina reserve post mari amsung ani ni aire makha tarakpa atopa pau amadana Nitish Kumar jail da thajin gani haikeba LJP ki MLA JDU da yaukre kumja lising ani kunge assembly election manungda Nitish Kumar jail da thajin gani haina wasak lobaga loinara Janata Dal United JDU ki mayokta contract tawkiba Lok Janashakti Party LJP ki MLA Rajkumar Singh JDU da yaukre Rajkumar Singh asi kumja lising ani kungi mikhalda LJP ki ticket ta mai pakhiba amta ngaraba MLA ne Patna da laiba CM ki official residence da JDU da yawraba matungda mahakna hanagi ferep hogladuna Nitish Kumar asi miyang chanba luchingba amani amasong mahaki onadi Nitish na phidam nampham ni aike Mikhal mamang da mahakna NDA da yawki hausina
mahak NDA ki khwaidagi mapanggal leiba alliance partner singi mangda ama wariba party ambagi member oire singan April mangada speaker Bijoy Singda application amba pesin ki matungda speaker na mathangi namitta mahak apamba atuba party amada yawba yagani haike sahi asigi February da anirak subo oida cabinet chawthoki bada mahak JDU da yawba yai haina political circle kya da ngangnake maragasi da Congress ki masak naiba mioi khara BJP da changlak laba yare lakadoriba sahi lising ani kunithoi ki angan pasarukta pangthok laba jana lairiba taraga nithoi suba Manipur Legislative Assembly ki mikhal kidamak political party sing mathi phong bahaunare maragasi da Congress ki masak naiba mioi khara Congress thadok lamlaga BJP da changlak laba jana lairi haina pausi asina phangba pau amana haire pausina makha taradun hai BJP da changlak kadoriba masak naiba mioi khara adu kana ro angbada haujimaki oinadi maming matha aidokpa yadre tawbadabo phase ani natraga ahum thokna mioi sing adu yorpa yabagi oithokpa adumadi lairi haire Nongthombam Birenda Lusingba coalition government asigi angan basarukta government asi inthunanaba honabagi thodok kaya amalai khrabani hauja tengkhak karakta government asi nikdik launa khangke bane coalition partners ingi manungdagi amadi BJP gi manungdagi jauna lenga asi inthunanaba honabada mioi kharana lorumba thodang sing lebak miamna punna thangmina khrabane hauja tengkhak kaya da BJP na Lusingba lenga asi inthunanaba honaraba su ngasi bhabade lengdana lairi coalition partners sing amadi BJP manunggi wathok kaya lai khrabasu ngasi dipuna magadu mahi mayai changki baga loina lenga gasi hena mara sesin balenga ama haibadu oiba ngamlakle masina baram oiduna lenga gasi hena positive oiba gi thawong ama dalakle BJP bo yekna bangum khalamba mioi kya ama BJP da mai onsilap gi thawong ama lakle masigi manung chana Congress ki masak naiba mioi khardi soitana mikal mawang sida BJP da changlak laba yare center da su Narendra Modi na lusingba lenga asi ani supatam da su chauna phangduna chauna mai pakhibane BJP kaktara absolute majority phanglabasu coalition culture ngaktuna India government adumak laire makata nasu BJP lengak laikigani punamagasi yenglaga rajniti gi lamda khongthari pamiu kya gi lambi ongdo onjin tawnarakle Manipur dasu adba thong kya asi sathaduna lagle miyam gi mihut oiba haibasi miyam gi damak thabak tharum kya thongna leina pangthokpa ngamba adune mikhal da mai pak widabagi thong phawbal laklaba maning tamna kendra miyam gi thabak tawba ngamlaktragadi maithi bhaibu oiga doribane masigi damakta mai pakna rajniti tawba haibasli jumpham oirakpa tabana rajniti gi ahungba kya laglibane masimak lakaduriba mikhal asiki mak oinana punamak uba phanglagani anasu pawasina makha tare MP sargi mafam punamakta nubidangi curfew thamjankhre corona virus ki casing hengalibagi miyangda Madhya Pradesh government ngasi dagi state asigi sargi mafam punamakta nubidangi curfew thamjankhiba kalona mathang tha ahum phawba government official sing cherol amada numit mangani kak thabak tongna no warep laukhre masigi matakta makata ba order thoktriba phawba district punabaki sargi mafam jingda nongmai jing khuding gi lockdown laukthokibaga Hindwara district apumbara ngasidagi auraka numit tare ni lockdown lauthokre official amana haiki state da COVID-19 ke casing hengalakli miyengda chief minister Shivraj Singh Chauhan chair loduna pangthokiba mifam amana warip sing asi laukibane nakalamarum dasu coronavirus ki case hengalakpadagi Chhattisgarh government na Raipur apumbada lockdown lauthokre Handak COVID-19 ki casing hengalakibaki matung Chhattisgarh government Raipur district apumbada hayengdagi numit tarani lockdown lauthokre hiramasi ki matang da Raipur gi collector S Bharti Dasana order ama thokre official amana haiki lockdown asi state capital Jauna Raipur district ki apumbada April mapan gi numidang waram pung taruk tagi April taraga mapan gi pung taruk phawba chanagane lockdown manung da district asi ki ngamkhai apumba thingjangani amati hidak langthak jon basing da tara dukan amaso atai lalol iteki mafam amata hangbajaroi hainam hangna phangdokhe official duna haiki hariba matam masigi manung da central state government amasung semi government office amati private office sing thingane adubo telecom railway amasung airport kamari leina basingti thabak tawba yagane aire arobe the content sing asigi marobe pau khara asiba pawdam jariba Manipur local news YouTube channel amati Facebook page asidagi yengbiri bopna mak pathaga jari channel asina tamda kanarabade subscribe to video subscribe to biram loinana like and share to busu kabi kun puna mapu amakana thaga jari